Hi ma'am, kamain tawrage look se. Sir di ako siya ay kitang surprise or ni nadra. Ma'am, aigi 100k followers yobagi masi sam kathalani aduga oren date chu satoi ne girlfriend reveal tawrtoi ni ko ma'am. Kaksing lam khai da lei ko ai sam ka phom da aduga sam kathatlage ai sam se kathatlage aduga mathang da ai ako siya lo chatlaga adum girlfriend reveal tawrake ko ma'am. Egwina se du. Okay. Hi ma'am, ai sam kakre bako ado hojiti akoi sai unaba chatladoine bako ado ma'am akoi sai se aina luna nana dress ka se am nana hapa amta ujadribne bako ado ngasi di maunda surprise am tawge am nana firon ahan ba leiraga keraga chatse bako ado ko my reaction di yengse kot su tai tawro in chatse ma'am am nana ko 100k yobagi akoi sai da surprise am nana kot su tai tawro chatse bako ado ma'am koto hana leiru gije ado di let's go. Ma'am, sure di kitang horen saina kitang surprise ti charo idrane. Sum yeng bada kamai tawge. Ma'am, akoi gi Christian imung dagi horakpa aduga Christian na pulap oiba khul dagi lakpa akoi di ko. Koi chak chara na matang chaba oirasu yum do ina kuppa oirasu akoi di koti leidaba yadeba maramdi Sunday khudingi church sakani Christmas ki luhong khongdong bagi kotsi yam takar yam tangai phadana yam sang da yadaba pochang amani haitare go adugi su oina plus ai 100k obagi celebration plus akoi amadugi surprise oina ngasi se sumain tora kezare adu ma'am aina sida la kanda ko akhoi gi prem store gi mapusina aije sak yam khanglerame ko haidi aigi followers ne kai ne hairaga yam thina congratulate tawbir yam harau nungai na tawbir aduga aigi 100k yobagi prem store gi maikai dagi aigi followers sing da mana aigi 100k gift ne hairaga khudong yam chaba yam giveaway am phajaba ama pivir eva prem store na du kaino hair kanda ma'am prem store dagi ko ai ramsuma gi 100k yobagi blazer manga amga adigi shoes manga amga giveaway tawjari bako adu sigi giveaway se kamai tawni hai matamda adugi budi ai takcharake ba si giveaway se kamai yauni hair kanda ramsuma gi Facebook Instagram YouTube si pulap follow and subscribe tawba aduga hojik nammiba hojik aina wangangiba sigi video se like amaga comment ka share ga compulsory tawbiba ko adoi tardi comment na akoi giveaway haina comment giveaway haina iviramo ko aduga aina giveaway se date 23 chakawan numita aina giveaway gi result se lauthok charakani aduna mayam like comment share tawbiramo aduga aigi platform ahum Facebook Instagram YouTube ta loina follow tawbiramo adui tardi giveaway sigi keno sida adum yaure aduga ai date 23 the result so idana haidok charakani aduga mayam yamna sida nungairibamna aise hanadagi quote
ꯀꯩꯁꯨ ꯂꯩꯖꯗꯕꯅꯤꯅ ꯏꯁꯥꯁꯤꯗ ꯀꯣꯠꯁꯦ ꯆꯥꯅꯗꯕ ꯀꯣꯠ ꯂꯤꯠꯄꯁꯦ ꯄꯛꯅꯗꯕ ꯆꯥꯅꯗꯕ ꯑꯣꯏꯅ ꯑꯗꯨꯝ ꯈꯜ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗꯗꯤ ꯂꯣꯏꯅ ꯆꯥꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯀꯁꯇꯃꯥꯏꯖꯁꯨ ꯇꯧ ꯌꯥ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤꯁꯦ ꯅꯣꯏꯕꯁꯤꯒ ꯈꯤꯇꯪ ꯆꯥꯎꯃꯜꯂꯦ ꯍꯥꯏꯔꯒꯁꯨ ꯄꯤꯛꯁꯤꯟꯍꯟꯕ ꯌꯥꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯆꯥꯅꯒꯗꯕ ꯃꯑꯣꯡꯗ ꯁꯦꯝꯖꯕ ꯌꯥꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯕ꯭ꯂꯦꯖꯔꯁꯦ ꯈꯇꯪ ꯕ꯭ꯂꯦꯖꯔ ꯑꯃ ꯂꯩꯕꯗ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯔꯤꯕꯀꯣ ꯍꯧꯖꯤꯛ ꯄ꯭ꯔꯦꯝ ꯁ꯭ꯇꯣꯔꯅꯀꯣ ꯑꯗꯨꯒ ꯁꯨꯠꯇ ꯂꯧ ꯇꯥꯔꯗꯤ ꯄꯨꯔꯥ ꯁꯨꯠꯇ ꯂꯧꯕ ꯇꯥꯔꯒꯗꯤ 40% ꯑꯣꯐ ꯑꯣꯏꯒꯗꯕ ꯑꯃꯨꯛꯀ ꯍꯜꯂ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯖꯔꯁꯤ ꯈꯛꯇ ꯂꯧꯕ ꯇꯥꯔꯒꯗꯤ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤ ꯑꯣꯏꯒꯅꯤꯀꯣ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯃ ꯍꯥꯞꯆꯒꯅꯤꯀꯣ ꯕ꯭ꯂꯦꯖꯔ ꯈꯛꯇ ꯂꯧꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯠꯇ ꯂꯧꯔꯀꯥꯟꯗꯅ 40% ꯑꯣꯐ ꯂꯩꯒꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯐꯔꯁꯦ ꯑꯣꯟꯂꯤ ꯔꯝꯁꯨꯃꯥꯒꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗ ꯈꯛꯇꯗ ꯐꯪꯒꯅꯤꯀꯣ ꯄ꯭ꯔꯦꯝ ꯁ꯭ꯇꯣꯔꯗꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯌꯦꯡ ꯅꯣꯏꯅ ꯍꯌꯦꯡ ꯐꯥꯎꯈ꯭ꯔꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯒꯤꯞ ꯑꯋꯦꯁꯦ ꯐꯪꯈ꯭ꯔꯕ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖꯁꯦ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖꯁꯦ ꯂꯧꯕ ꯂꯥꯛꯄ ꯀꯥꯟꯗ ꯈꯪꯅꯅꯕ ꯃꯐꯝꯁꯦ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯏꯟ ꯗꯤꯇꯦꯜꯁꯇ ꯑꯣꯏꯅ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯄ꯭ꯔꯦꯝ ꯁ꯭ꯇꯣꯔꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯏꯟ ꯗꯤꯇꯦꯜꯁꯇ ꯍꯥꯏꯖꯒꯦꯕꯀꯣ ꯍꯌꯦꯡ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯂꯥꯛꯄꯗ ꯍꯪꯅꯗꯅꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯣꯔꯠ ꯑꯦ ꯑꯣ ꯁꯤꯗꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯦꯛ ꯂꯩꯔꯤꯁꯦ ꯄ꯭ꯔꯦꯝ ꯁ꯭ꯇꯣꯔꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗꯅꯦꯕ ꯑꯗꯣ ꯄ꯭ꯔꯦꯝ ꯁ꯭ꯇꯣꯔꯒꯤ ꯗꯨꯀꯥꯟꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯁꯤꯗ ꯇꯝꯐꯥ ꯍꯣꯇꯦꯜ ꯂꯩꯒꯅꯤ ꯑꯥꯗ ꯇꯝꯐꯥ ꯍꯣꯇꯦल ꯂꯩꯔꯦ ꯑꯗꯨꯒ ꯇꯝꯐꯥ ꯍꯣꯇꯦꯜ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯀꯪꯂꯥꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯒꯦꯠ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯄꯤꯕ ꯑꯁꯤ ꯇꯝꯐꯥ ꯍꯣꯇꯦꯜꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯨꯃꯥꯏꯅ ꯊꯥ ꯂꯩꯔꯝꯒꯅꯤ ꯄ꯭ꯔꯦꯝ ꯁ꯭ꯇꯣꯔ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯗꯨ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯁꯤꯁꯦ ꯁꯨꯠꯅꯦꯕꯀோ ꯁꯤꯒꯤꯁꯤꯅ 40% ꯑꯣꯐ ꯂꯩꯌꯦ ꯑꯗꯨ ꯃꯆꯨ ꯂꯣꯏꯅ ꯂꯩꯒꯅꯤ ꯀꯂꯔꯁꯦ ꯑꯗꯨꯒ ꯀꯁꯇꯃꯥꯏꯖꯁꯨ ꯌꯥꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯆꯥꯅꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯂꯣꯏꯅ ꯁꯦꯝꯕ ꯌꯥꯏꯕꯀꯣ ꯁꯤ ꯁꯨꯠꯅꯦ 40% ꯑꯣꯐꯅꯦ ꯁꯤꯁꯦ ꯃꯆꯨ ꯂꯣꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯕ꯭ꯂꯦꯖꯔꯗ ꯁꯤꯁꯨ ꯃꯆꯨ ꯂꯣꯏ ꯂꯩ ꯀꯩꯅꯣꯒꯤ ꯁꯨꯠꯇ 40% ꯑꯣꯐ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯅ ꯕ꯭ꯂꯦꯖꯔꯒꯤ ꯁꯤꯗꯅ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯁꯨ ꯀꯁꯇꯃꯥꯏꯖ ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯒꯅꯤ ꯁꯤꯒꯤꯁꯦ ꯑꯃ ꯂꯩꯕꯗ ꯑꯗꯨꯝ ꯑꯃ ꯍꯥꯞꯀꯗꯕ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭री ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯒꯤ ꯕ꯭ꯂꯦꯖꯔꯁꯤꯡꯁꯦ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯅꯨꯄꯤꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯅꯨꯄꯤꯒꯤ ꯁꯤꯒꯤꯁꯦ ꯁꯨꯠꯅꯦ ꯃꯆꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯌꯦꯀꯣ ꯕ꯭ꯂꯦꯛ ꯕ꯭ꯂꯨ ꯒ꯭ꯔꯤꯟ ꯂꯣꯏꯅ ꯁꯨꯅ ꯂꯩꯌꯦ ꯑꯗꯨ ꯁꯤꯗꯕꯨꯗꯤ ꯂꯣꯏꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯖꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯒꯤꯞ ꯑꯋꯦꯒꯤ ꯑꯣꯏꯅ ꯁꯤ ꯅꯨꯄꯤ ꯐꯥꯎꯔꯛꯄꯁꯤꯡꯗꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯟꯍꯟꯒꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯁꯨꯠꯅꯦꯕꯀꯣ 40% ꯂꯩꯕ ꯂꯥꯛꯄꯤꯕꯁꯤꯡꯅ 40% ꯗꯤꯁꯀꯥꯎꯟ ꯂꯩꯖꯒꯅꯤꯀꯣ ꯁꯤ ꯅꯨꯄꯤꯒꯤꯁꯦ ꯁꯨꯠꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯏꯆꯟ ꯏꯆꯦꯁꯤꯡꯁꯨ ꯁꯤꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯒꯤꯞ ꯑꯋꯦꯁꯦ ꯑꯗꯨꯝ ꯗꯥꯎ ꯌꯦꯡꯉꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯅꯨꯄꯤꯒꯤꯅꯦ ꯁꯤꯅ ꯃꯌꯥꯝ ꯃꯌꯥꯝ ꯒꯤꯐ ꯑꯋꯦꯗ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯕ ꯁꯨꯁꯇꯣ ꯁꯤꯗ ꯂꯩꯔꯦ ꯑꯇꯣꯞꯄ ꯄꯨꯊꯣꯛꯇꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯈꯤꯇꯪ ꯈꯪꯅꯕ ꯄꯨꯊꯣꯛꯄꯅꯦꯕꯀꯣ ꯁꯤꯅ ꯅꯨꯄꯤꯒꯤ ꯂꯩꯔꯦ ꯅꯨꯄꯤꯒꯤ ꯁꯥꯏꯖꯅꯦ ꯁꯤꯅ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯅꯨꯄꯥꯒꯤ ꯁꯥꯏꯖ ꯁꯤ ꯅꯨꯄꯤꯒꯤꯁꯨ ꯃꯌꯥꯝ ꯂꯩꯌꯦꯀꯣ ꯑꯗꯣ ꯅꯨꯄꯤ ꯐꯥꯎꯔꯒꯅ ꯅꯨꯄꯤꯗ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯅꯨꯄꯤꯒꯤꯁꯨ ꯁꯨꯁ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯁꯤꯅ ꯅꯨꯄꯥꯒꯤꯅꯦ ꯑꯗꯨꯒ ꯃꯆꯨꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯤ ꯃꯉꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯗꯥꯛꯇꯔ ꯃꯥꯔꯇꯤꯟ ꯁꯤꯁꯦ 3000 ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ 3000ꯗ ꯂꯣꯏꯅ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯗꯥꯛꯇꯔ ꯃꯥꯔꯇꯦꯟꯁꯀꯤꯗꯤ ꯁꯤꯗ
sina short anembaginebako short kine sina ado sina awangbagi animak loi fajay aduga price sina 3000 nebako sida su leire adum yam kanna hojik keno trending oiriba shoe hai tarene ko as kan laure side sumaina leire Christmas ki di sab sarne jagoi sabai di koinsam gi sei to tharaga ko mayam sigi je Timberland shoe nga tanebako ado si se loina 3000 Bi, ha sai nangi koto yang pakse na wala yang faje. mina dum dit ke haraga Nung suk sa gan sida kot lila chala di min angau pi ma lu so. duju yam dit ninge dana Yare ko na li lo. yami yuang te Ken to he. kai How bra. ha Agdang ina sam yang pakse na wala. Ngsi si nang si yang faje hai ba. xiang bai Hoi. ai mi mang ke Ken to ri. Kami ngate ba. How bra. How bra ba. It's lonely sometimes, but I would walk 1,000 miles to see you rise. You are not alone with your family. Hold me, let's escape all this reality. You are my symphony. By your side, we're unity.